여러분, ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕꯅꯤ ꯄꯨꯔꯛꯏꯁꯦ ꯁꯤꯒ ꯂꯩꯔꯦ ꯕꯣꯔꯥꯁꯦ ꯃꯈꯜ ꯑꯅꯤꯒ ꯂꯩꯔꯦ ꯑꯁꯤꯅ ꯀꯔꯤ ꯄꯇꯥꯒꯤ ꯕꯣꯔꯥ ꯀꯣ ꯑꯗꯩꯗꯤ ꯑꯥꯂꯨꯒꯤ ꯕꯣꯔꯥ ꯂꯩꯔꯦ ꯁꯤ ꯃꯈꯥꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯥꯂꯨꯒꯤ ꯕꯣꯔꯥ ꯑꯗꯩ ꯌꯦꯔꯨꯝ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯩ ꯎ ꯃꯣꯔꯣꯛ ꯑꯃꯒ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯆꯥꯔ ꯄꯨꯔꯛꯇꯦ ꯑꯗꯨꯁꯨ ꯕꯣꯔꯥꯁꯦ ꯑꯣꯛꯇ꯭ꯔꯒ ꯁꯤꯒ ꯁꯝꯅꯕ ꯈꯔ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯅꯕ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯒ ꯕꯤ ꯁꯔꯃ ꯕ꯭ꯂꯣꯛꯀꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯅꯀꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯒꯦ ꯍꯧꯕ ꯍꯧꯇꯕ ꯆꯥꯔ ꯈꯪꯒꯅꯤ ꯁꯤꯒ ꯍꯦꯛꯇ ꯍꯧꯔꯒꯦ ꯀꯣ ꯉꯁꯤꯗꯤ ꯂꯥꯗ ꯍꯦꯛꯇ ꯄꯨꯔꯛꯑꯕꯅꯤ ꯃꯌꯥꯝ ꯍꯧꯔꯁꯦ ꯕꯣꯔꯥ 여러분 어묵게 자수해 보면 푹 짜이해봐 그죠? 짜버기 무슨 식탁이야 아주 배불러 봐 얼면 난 하울이 하울에 하울이 하울때 오늘 봉화에 하시는 분들은 이제 옥점이랑 막는 밥 먹어 너무 Cheers. Mềm la ra sao từ rộng đẹp Bóng rồi mới hầu rồi đó
ꯑꯇꯣꯞꯄ ꯍꯩꯖꯥꯡ ꯊꯣꯡꯒ ꯇꯧꯔꯝꯕꯅꯤꯀꯣ ꯃꯦꯝ ꯑꯗꯣ ꯉꯁꯤꯁꯦ ꯅꯣꯡꯊꯤ ꯃꯪꯉꯦꯗ ꯍꯧꯖꯤꯛ ꯍꯦꯛꯇ ꯌꯦꯔꯨꯝꯁꯦ ꯊꯣꯡꯉ ꯄꯨꯔꯛꯑꯕ 마 사야 그냥 오늘 담아볼까? 그렇다는 거야. Last bit. 체질을 짜는 뭐라? 점차 싸가면 되면 비디오 세먹이 좀 싸싸리네.
ꯄꯨꯛ ꯊꯜꯂꯦ rất là hợp với mềm. Mềm rồi được bớt mềm mấy cái video số bằng việc cái mềm like tao và subscribe tao và mềm share tao và cái nó mềm mà thằng cái video đó không nung ai ba mang cái pura lạc sa cái mềm nung sibi hay là cái mềm subscribe tau ba share tau ba myam kau bi kanu doi di bye bye.